E-PAO tabiriba khudimak po Drum Susmitana ayuki pau pizari ahanbida maruoiba headline. Drug Puthok Pusinda Sijinaba underground tunnel ama Myanmargi Ngamkheida Leire Hairiba North East region gi security singda singnabani haina kokomina phongdorakli. Breast cancer gi hek mathangda cervical cancer asi Manipur da khwaidagi naba cancer makhal ama oire hari. Ahanba voter oirakliba singda election da fazana yawraklabadi democracy gi wahanthok leiragani haina phongdorakli. Drug Puthok Pusinda Sijinaba underground tunnel ama Myanmargi Ngamkheida Leire Hairiba NE region gi security singda singnabani haina kokomina phongdorakli. Mayai kaba chinjak drug Puthok Pusin tawbada Sijinaba underground tunnel ama Indo Myanmargi Ngamkheida Leire haina media da report tawnarakli North East region gi security da chawna singnaba amani haina kokomina phongdorakli. Hiramasi matangda Coordinating Committee on Manipur Integrity Kokomi gi Media Coordinator na khudek piduna thadorok pacherolamana hai. Drug ki potlam sing Puthok Pusin tawbada Sijinaba India gi ngamkhai manungda aronba underground tunnel ama leire haina media da report torkhiba wafam asi taraina loba chumloi. Oirakliba phibam asi national security da chawna singnabaga loinana North East region da leiriba yalhomi singda khudong thiba kaya mayoknarakani. Manipur da khundariba yalhomi singna asigumba thawong chathabada mapal amadi Manipur manungi oiba khut yawre habasi chingnaba kuirabani. Myanmar amasung Mizoram anigi Ngamkheida lei Hairiba tunnel asi achauba gari sing chathok jasin tawba yai habigi report lei. Thorang asi icham chamba drug smuggler singna chathabani haina tarai na loba chumloi. Masida Mizoram amasung Myanmar gi manungda leiriba State ke kukan panganba miyo sing soidana yarongani. Oirakliba phibam asida kokomi ge apamadi North East region asi state of narco-terrorist emergency lauthoktona narco-terrorism gi thabak thoram sing miyam khangna paikhatpani. Political gi charang na ba thokhaliba amadi Manipur da thokliba irang asi hena sathiba phibam ama ohenbada mateng pangliba narco-terrorism gi thawong sing thengnaba center na akanba thabak paikhatkadabani. Kokomi ge apamadi Manipur da thokliba irang asigi waroshim purangnaba akakna matamgi manungda transparent laina state amasung central government na thorang paikhatpani. Manipur, Mizoram amasung Chin state ta chathariba narco terrorism gi thabak thoram singna masak naiba miyoi kana yawbage habidu kumna thizingadabani. Loinana Indo Myanmar Ngamkheida lei Hairiba underground tunnel amadi drug smuggling amasung khutlai Puthok Pusin tawbada Sijinaba atai infrastructure khudingmak mahangadabani. Manipur da tholiba irang asida geopolitics amasung narco terrorism gi thabak chathari hasi thengnanaba center amasung state government na official oina thabak paikhapham thoi hari. Breast cancer gi hek mathangda cervical cancer asi Manipur da khwaidagi naba cancer makhal ama oire hari. Carnicos Cancer Care Manipur gi gynecological oncologist ki consultant Dr. Tingujam James na haikrai. Breast cancer gi hek matungda cervical cancer asi Manipur da khwaidagi yamna naba cancer makhal ama oiri. Wafam asi cervical cancer awareness month kamari lenena Janims camp tapang leiba Carnicos Manipur Cancer Care Institute and Research Center tapang thokpa painting competition ama gamari lenena mahakna phongdokhibani. Thoram aduda mari lenena Dr. James na hai January tha asi malemgi cervical cancer awareness month haiduna chahi khudingi pangthoklaga lagli. Madugi saruk ama oina ngarang Carnicos Manipur na silaga cervical cancer ga mari lenaba class 7 dagi 10 fawagi mahairu shingi oiba painting competition ama pangthokpani. Hawgalaliba angang singda cervical cancer gi awareness nintina pirabadi masidagi ngakthokpa ngamgani. Maramdi cervical cancer asi screening tawthoklabadi masidagi ngakthokpa ngami. Hairiba cancer makhal asi HPV haina khangnaba virus makhal amana thokhanba maramna angang nupi macha amasung nupa macha singda vaccine kapthoklabadi laina asidagi ngakthokpa ngami. Sahi kuntragi mathakta leba miyo shingi oina di chahi manga leiraga screening tawthopagi tangai fadabalai. Breast cancer gi hek mathangda cervical cancer asi Manipur da khwaidagi naba cancer makhal ama oiri. Manipur gi oina miyo chamaga kunhumdoi khudingi miyo amadi cervical cancer narakpa yabagi oithokpa chawna lei. Maram aduna cervical cancer dagi ngakthokpa ngamnaba mipum khudimakta awareness piba mathautai haina Dr. James na makhatana phangduki. Ahanba voter oirakliba singna election da fazana yawraklabadi democracy gi wahanthok leiragani haina phongdorakli.
Manipurgi Chief Secretary Prasan Kumarna haikre lamdam asige ahanba chahi taranipan suraba voter oiraklibasingna election da fazana yaurabadi lamdam asi chawkhatpa amadi democracy ki wahantok leiragani Wafaf asing arang lamfelda leba Chief Election Officer taramanga suba National Voters Day kunmanga gi thoramda mahakna phongdokhibani Nothing like voting, I vote for sure haiba team da pangthokiba thoram asida Prasan Kumarna makha taraduna Sahi taranipan suraba ahanba voter chankhiba naha singmu ningsingduna ngasigi thoram asi pangthokpani Makhoida epic card sing piduna thona leina India asi chawkhatpa lamdam democracy gi wahantok leba lamdam ama ohengadabani haiki Ngarangi thoram asida Chief Secretary na photo exhibition ama haudopaga loinana CEO lamfelgi compounder u chara dhaki Loinana thoram asida Manipurgi DGP Rajiv Sasu saru yakhi Chief Election Commission of India Rajiv Kumar na virtual gi khutangda Manipurgi miyam ga voter day gi matangda message kaya pirkhi amadi vote niyam chumna thadagadabani habigi matangda wasaklomina ki thoram asida chahi cham helaba ahal voter singda lengyan amadi khudol pot piduna ikai khumnagi Handaki MP election da Ilnar amadi Outer Manipur Parliamentary Constituency da ROO kiba DC Imphal West TH Kiran Kumar amadi DC Thobal Ahanthem Suvastasu Khudol pot pi kibaga loinana election registration officer amadi saruk yakiba singda khudol posu piki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Manipur da saba lengba otpa ngamba khutsem gi khut Chief Minister na khut yaudrba miyoi manga da khusinakre Manipur gi ahanba oina top maya leka da leba locomotion healthcare na saba lengba otpa ngamba khutsem gi khut myoelectric hand ngarang Chief Minister N Virena khut yaudrba miyoi manga da khusinakre State Commissioner for Person with Disability Amadi Composite Regional Center for Skill Development, Rehabilitation and Empowerment of Person with Disabilities na sinduna CM gi Secretary tapangthokpa thoram aduda Minister Dingo, Minister Khasim Vasum, MLA Ibomchana chingmana saru yakhi Thoram aduda myoelectronic hand manga motorized wheelchair ahum person with disability singda yenthoki Thoronga mari lenana Chief Minister na Manipur da disabled listing Yangkhaini panga chawnga nifutare leibagi manungda Chief Minister gi swatharaba singi tembangi makhada mio listing mapanda thagi lupa listing amaga chawnga piri makhata na tengbang pibagi thoram chathagi gani laireba swatharaba sing maru oina disability singbu makhoigi imung manungna polum oina launari makhoibu tengbang piba khak natana karamna hingani habasi shingnaba tangai fade haiki Sindam Khol Kauba app ama launch tawkrai All Manipur Recognized Private School Welfare Association na Singhania Education Service Limited kakpuna kutsam naraga Sindam Khol haina mingthonba app ama launch tawagi thoram pangthokrai All Lambuland Leba Hotel Imoles tapangthokiba thoram aduda All Manipur Recognized Private School Welfare Association gi principal Namoizam Tomba President L Jaikhuman Secretary P Roman Clifford George Vice President HELS Amadi Ravi Menghani General Head SESL is Jonna Mithunglen Singh oina saruyaki Thoram aduda association gi president LJ Khumana phongdokibada NAP 2020 gi makhada yauriba holistic development critical thinking and advanced technology gi manung chena mahiroi singda audio visual class ki maru eba lakpadagi Sindam Khol app asi launch tawbani mahara makhata na phongdokibada modern technology sizinaraga hawgalaliba mahiroi singda kanaba piragani khanbada apenba poi Masida Mahiroibu Ningthina Tapi Tambibada Achoba Thodang Lobangam Lagani Haiki Association gi advisor Nimoy Jam Toma Maitena Association da registered Tawdriba School Singna Atubada Yaubiduna app Asigi Mutong Chaba Lobiduna NAP 2020 gi Manungda Yauriba Mahiro Singda Anoba Loksingi Wakalon Pibada Chawna Mating Oiragani Haina Phongdoki Thoram Aduda Association Asigi Makhada Leba School Singi Oja Singh Amadi Education gi Lamda Khang Hairiba Miyoi Kayana Sarugyaki Lengang ngami haiduna Manipur da chahi mari muk local body singi mikhal pangtoktona constitution khogoi naduna leire haine heramani na phongdorakli Manipur da haukiba chahi mari muk local body sing mathang sitna autonomous district council ADC urban local bodies municipalities nagar panchayat rural local bodies gram panchayat jila parishad singi election pangtoktona lengang ngami haibigi matagom constitution khongoi naduna ek amasung rules sing thugaiduna laklibasi ekhoigi lebak India asi
Karamna Republic Oribano Haina Ad Hoc Committee of All Manipur elected PROS of 2017 Nungaitaba Phangdorakli. Committee asigi Chairman Faroijam Heramani na presa Thadorapa Chirol Asina Hairibati Manipur Lenga Pupi Daba Kaya Phangdorakli. Lenga ki Makok Oriba Chief Minister na Haki Oidaba Kaya Ngangduna Leire. Election Tauragani Haiduna Kayarak Machin Tiduna Leire Hari. Governor da Waka Chirol Thare Union Minister da Memorandum Pire Sanaba Tabak Amatal Lokhipirakte. Masigi ona Tainabada Lenga ki Furit Kaudagi Puthorapa Makoigi Kutabi Miyoshina Administrative Committee Semzinduna Panchayat Amuba Kali Teshin Bire. Loyalam Manipur Panchayat Ras Ekpu Lana Lamjingle. Aduga Lenga ki Makok CM na Panchayat Mathau Fazana Tauri Haina Makau Pong na Lauri. Mathau Fazana Tauri Hairiba si Karam na Hairibano Haina Hanglali. February Taragi Ayupung Taramatoida Assembly Mipam Kaukre. Tha asigi kunmathoida Tamenglong District Headquarter da phamkiba State Cabinet mifamna mathang tha February tarada Assembly mifam phamnaba warep laukibagi matung Governor gi pautak matung ina Assembly mifam kaukre hari Manipur Legislative Assembly gi Secretary K Magazine na khudek piduna thadokhiba order amagi matung ina Manipur Governor Ajay Kumar Vallana taranithoi suba Manipur Legislative Assembly gi taret suba mifam lakliba February taragi ayupung taramathoida kaukre adum oinamak mifam aduga mari lenana Business Advisory Committee gi mifam phamdribana session adu numit kayani oigadage amadi kari vaza sing puthokadage habadudi khangmangamdri MU gi Vice Chancellor amadi Register Governor na Kauduna warisana krai Manipur gi Governor Ajay Kumar Vallana Manipur University ki Vice Chancellor Professor N. Lokendra Singh amadi Register bu Ras Bhavan da Kauduna warisana krai hari warisana ba aduda Governor Ajay Kumar Valla gi maikaidagi Manipur University gi academic session kaihandana ba amadi hena fagarhana ba yauna convocation gi mari lenaba Hiram Singh da watana ki Vice Chancellor Professor N. Lokendra Singh gi maikaidagi su MU da thainari ba awanungai kaya gi paudam su Governor da mari chumna Tamki Hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arrebada Marueba Pa Amuka Hanapizari. Drug Puthok Pusinda Sijinaba underground tunnel ama Myanmargi Ngamkheida Leire Hairiba Northeast region gi security singda singnabani haina kokomina phangdorakli. Breast cancer gi hek mathangda cervical cancer asi Manipur da khwaidagi naba makhal ama oire hari. Ahanba voter oiriklubi singda election da fazana yawraklabadi democracy gi wahanthok leiragani haina phangdorakli. Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari.